अहानबदा मरुओइबा पाउ इम्फाल वेस्ट डिस्ट्रिक्ट की मनुंग चनबा संगाइथेल मखा लेकाई की लकोलदा लौंगिसिंग लौयेबी थबक चथबदा पुलिस अमदी आसाम राइफल्स की अपुनबा टीमना ngak सेनख्रे मिस्टर इंटरनेशनल 2022 लुकानन 𝐭𝐲𝐬 फिलीपींस ता मालेमगी मियामदा नार्को टेररिस्ट सिंगना मणिपुरदा पीरिबा चैथेंगी मतंगदा खंगनख्रे Mahiroi ani gi asi wa hakchang November 5 fawgi manungda Manipur lengak amadi security force singna piba ngamdrabadi miyamna asi wa hakchang thibagi akan makhongjang changsilagani haina lungmai selupna haikre amadi thawalda police commemoration day pangthokre masagi mathau pangthokpada laikhidraba police personnel singda laikatuna ikai khumnaba utkre Mayamakrum Northeast Window na Sanuk Jaba, Nungtil Manipuri Pau meeting Tabiri Singu Subla, MAIREMBAM na Taram Okjeri, Amadi Huzik Miamda, Pau Muchakaina Pizari. Hauzik Lauro Panta Yorak Pasida, Chinga Nakana Laiba, Lokol Singa Jangduna, Low Lok na Batabak Tawada, Micham the Attack Toba, Hybasina, terroristing Hongna B Matodang Oivana, Kulai Piba terroristing na Chingtak Tagi Kaptara Kadra Kana. Kiduna lighting a Jedakta Imphal West District, Lamsang Gendrugi Manung Chanba, Pachoy Police Station a Konba, Sangaitel Makale Kagi Lokolda, Pachoy Police Station ki OC Inspector Sunina Lamzing Duna, Police Personnel Singna Lawlo Iba Kunza Singu, Ngak Senbiki Tabak Chataba Hokre. Jingkong Singya da Low Uriba Longi Kiana, Low Lopa Yada Haina, Wana lighting a Tanjasida, Nasidagi State Force Amadi, Central Force Singna, Ngak Senduna Lowe Bahawan Kivani, Low Lopa Duda Saruk Yakiva, Sangaitel Youth Sporting Club ki, President L. Bimol Metena, Pangmi Sing the High, May Ahum Dagi Kangho Dana Horakiba, Kanglup Anigi Iranga Sida, Loising Loya the Lady by Ichilina Singna Low Uba Yadana Ladam Badagi, Lady by State Force Amadi, Central Force Singna Ngak Sen Biba Asida, Security Force Singu Tagatli Loinana. Sangaitel Kaktana Tana Red Zone Oidiba Mafam Sing the Sungak Sen Big Tabak Jatabiu Haiki. Amarom da Hiramasi Matanga Northeast Window News Reporter Nong Tombam Johnson de Paudama Matabisi. Akoina hojik lejeriba mafam masi Sangaitel Makhalakai, Hai Bamfam Masidani, Mafam Masi, Koigi Pasoi, Police Station Konba, Mafam Masidani, Adu Hai Bamfam Masi Kukiga, Yamnanga Liva, the Ramani, Kukina Sing Matakale, near the Ulakon Sida, Koi State Police Personnel Sing Amadi, Sentingi, Police Personnel Sing Lowsi, Ninkina, Lopoya Nava, Koingak Lady, Security Forcing the Ngak, the Batara, the Kuki Singa, Senoma Kaptara Fuji, Sang, see a Sukimatic, Sanswang Haitare, Adu, Security Forcing the Ngak, Koi Lowsi, Uguni, Ogam Zariba, Nonkomam Johnson, Sangaitel Makhalakai, newtv News. Ngarang Northern Luzon Philippines ki Bagayogi Country Club ki Cordillera Hall the Pangthokiba Mr. International Pigeon ki Taramanga Suba edition ki Grand Finale da Malem Pumba ki oina Mr. International 2022 ki Mingtol Pangkraba Lukanan 𝐭𝐻𝐸𝐬 Saruk Yakre Tha Taret Hena India ki Wangmada Mahaki Mathodang Pangthok Lubagi Loisilakpa Oibana Ngarang ki event da Lukanan ki Aroiba Running Wa Oine Stage Chatke Amuktang Phangba Aroiba Khongthang Chatpa Aduda Mr. International ki Mingtol Phanglaba Manipur Macha Lukanan Hairiba platform asida Manipur ki damak kathoki mahangna event asigi manung chana Manipur da hauzik leidiba phibam asigi matangda malem gi media mu khanghanaba akhanaba so ama senki malem gi leiba kya gi mihut sing nation kya gi director sing spokesperson sing amadi global media sing sunat tilaba thoram aduda mahangna burning Manipur haina mingthonba thoram amada malem gi miyam da narco terrorism na sokhanba asigi matangda miyam bu wakhal tahanki masigi matangda thoram gi kanglon manungda Tongan ba international media singda Hiramasi mari leinana narco terrorism na pirakpa chaitheng amadi masina sokalakpa gyagi matangda miyamda hena kupthana awareness supigadawi thodongna miyam gi pukning singsin kibadi international event asida lukana na set kiba fizol asini Fizol asi Bagayo Best International Fashion Designer King George na design tawduna laikhidabi mahairoi amagi aroi bamiting hapaga loinana step Manipur haina thaduna yengliba miyam da hauzik oidiba Manipur gi matangda hena khangning basu pokhanki Lukana would like to draw your attention to the subject of narco-terrorism in the region of Northeast India with a special focus on the state of Manipur.
through this esteemed platform. Let's save the world from narco-terrorism. Save the world. Save Manipur. Through this foundation, today I shed the light to my own community, my own state, Manipur, which has been burning from the past 5 months. News of deaths, houses being displaced. In these conditions, I'm standing here as the reigning Mr. International to advocate for this cause. I want everyone to give a chance to see what's happening in India to the state called Manipur. Together, let's say, save the world from narco-terrorism, save the world, save Manipur. Thank you so much once again. 𝐷 Mahairoi anigi asiba hakchang lakliba November manga fawagi manungda Manipur lengak amadi security force na piba ngamdrabadi asiba hakchang thibagi akanba khongjang changsilagani haina Lungmai Seluki Secretary Asem Nirmalana Haikre ngasi khwaramban kaithel la pangthokiba pawgi mifam amada wafam asi fongdok laduna Nirmalana Hai Rims amadi Jenims ki mokta leidiba asiba hakchang sing piu haina Committee of Tribal Unity Kotuna fongdorak pawafam asi yabangamloi asiba hakchang piba tarabadi maitai aikoi ki leikidraba hakchang gal loinana sinagadawani leikidraba singi imung manung na ngasi fawba makoi gi aroiba mathau mangam pangthokpa yadana leiraga makoi gi hakchang karamna sinagani asiba hakchang sing lengak na sinaba tarabadi nakal animaki imung manung singi miyoi sing yauraba matung security checksin thorang ningthina tawraba matung laikidraba mahairoi ani gi hakchang yauna laikidraba hakchang suna sinagadabani hairi me ahum dagi hoduna ngasi fawba chatharakliba lan asida security force singa nupi angang singda hanthana yengbagi maram karino maitai furuki maira paibi nupi singda security force singna khuthabagi order Manipur lengak na pibra natraga security advisor Kuldip na pibra atuba matamda miyamda khangangadabani hainasu Nirmalana fongdoki Fizam Hemanjit ka Linthoi ngambiga ge haksang se ekoi da sinaba ngamaroidra adu etaragadi CBI na phari ba missing adugi investigation do karam na chathari bano adu CBI masang maksu haksang ani se phangdana ba hona bada delay to bada CBI su akoi da game sanara braba ekoi chingnare angang ani dugi dead body do phangba ta taragadi makoi da karam ba miot minai chathagi dead body ge structure akai bu uraga neba ekoi na punishment pi doise dead body do phangandana ba tabak se ekoi da taseng na maki lot pata taragadi kayam koi na lot pegi doino masi akoi khang mangamaroi aduna laiba tarik manga si bawgi manung da karigumba state government na state force oiro central force oiro apun basi punna karigumba haksang do pipi da taragadi lairiba ekoi kathel gi ima singa punna Manipur da lairiba nupi sing punna hongminaraga akan ba phirep ama lauraga soidana make ekoi na haksang du thiba sida ekoi mateng pangjaragani ekoi changhan jaragani state government na su munna khanda biraga masida thoglakadaba apapatagi daita do state government na lobigadabani kotu so munna tabiu ekoi gi su family mayam ama hoji kappaga lairibani dharma gi matungina makoina su makoi gi asiba haksang do piu hairi aduna ekoi su madu piba haiba se ekoi gi kappiba family mayam se yauraga both side ki family animag yauraga proper security force ka loina na matam mase patre banina matam matada loina bag identification tongnaraga wana da na exchange togadabani aduga masigi wana de bapot amakak leiba taragadi karigo mami masinga ma watpada madugi exchange ki thabak tawroi masing chap chana leiraga hojek siriba angang ani simaki yaurakanda loina bag exchange togadabani aduga ekoi nupi singa sida state force oiro central force oiro usit pidri basi karigino maina paibi nupi mayam do phudat khibido kari maram gino aduga hojingna moreda state force mayam changa kanana leng manga mandaba tear gas pau kaptaba aduga smoke bombs karinta sizinadaba kanana no moida order pidrise ekoi gi maira paibi da phubagi orders na kanana piribno masi ekoi khangba pami atamna na maitai nupi maira paibi singa sida da phu aduga atopa community gi side ki nupi da di karim to togono habagi order se state government na pibra kuldip na pibra ekoi khangba pami masi se Chahi kudingi October kunma thoida pangthokna lakpa Police Commemoration Day thoram ngasi District Police Thawal na susinduna masagi mathau pangthokpada laikhidraba district asigi police personnel singda laikatuna ikai khumnaba utkre
ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ASP ꯊꯧꯕꯥꯜ ꯁꯁꯤꯗꯥꯅꯟꯗ ꯁꯣꯏꯕꯝ ꯑꯃꯗꯤ 3rd IRB ꯒꯤ ꯀꯃꯥꯟꯗꯦꯟ ꯁꯔꯥꯡꯊꯦꯝ ꯍꯦꯃꯟꯇꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯀꯨꯜꯍꯨꯝꯗꯣꯏꯒꯤ ꯐꯣꯇꯣꯗ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯁꯤꯡꯒꯤ इमुंगी मियोई सिंगदा एसपी थौबाल सचिनंदना सोइबमना अचंबा खुदोलसिंग पिदुना इकाइकुमनबा उतखी लोइनना डिस्ट्रिक्ट पुलिस थौबाल अमसुंग एसोसिएशन ऑफ वॉलंटरी ब्लड डोनर्स मणिपुर थौबाल डिस्ट्रिक्ट ब्रांच खुदसमनदुना डिस्ट्रिक्ट पुलिस हेडक्वार्टर की कैंपसता ब्लड डोनेशन कैंप अमसु पांगथोखिबगा लोइनना थौरम मदुदा थौबाल डिस्ट्रिक्ट की तोंगान तोंगानबा पुलिस ऑफिसर सिंगसु सरुक याखी पनबा याबदी कुमजा लिसिंग मगर चमापन यांखै मपन के अक्टोबर 19 दा लद्दाख चाइनीज आर्मीना अटैक तौरपदा लैखिद्रबा पुलिस पर्सनल तराबु निंगसिंगदुना अमदी मखोइगी काथोकपगी थौनाबु इकाई खुमनाबु उतुना चाही खुदिंगे थौरम असि पांगथोकदुना लाकपनि हाई कोर्ट ऑफ मणिपुर अमदी जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जेनिम्स अनीना खुदसमनदुना ब्लड डोनेशन कैंप अमा ngasi जेनिम्स ब्लड बैंक दा पांगथोखरे ngasi पांगथोकिबा ब्लड डोनेशन कैंप अदुदा हाई कोर्ट ऑफ मणिपुर की सीनियर जज अहंथेम बिमोल जज अरिबम गुनेश्वर शर्मा जज गोलमई गाइफुसिलु अमदी सीनियर एडवोकेट सिंह जुडिशियल ऑफिसर सिंह लोइनना बार एसोसिएशन की थोंबी यावना पुन्ना मियोई कुंथ्रा हेनबना ईपी की ब्लड डोनेशन कैंप अदुगा मरी लेनना हाई कोर्ट ऑफ मणिपुर की सीनियर जज अहंथेम बिमोलना फोंदोरकपदा मणिपुर हौकिबा नुमित खरनी असिगी मनुंगदा इसिंग इचाउगुम नोमा कांगदना हेनगलकलिबा कांगना संदोकु लैना डेंगीना नारबा मियोई सिंगना इगे अवाबा मयोकनरिबा असि खरमखै कोहनबा ngamgadra khanduna ngasige blood donation game asi pangthokpani kanangma mioi amana I kapagi mathau tarakpada hospital singda I leitabagi awaba kaya mayoknaba thengnare hospital singda di I lawduna kaplaba matung madugi mahut ngapigani sinjinba ngamdaba asina igi awat pa kaya asi lairakpani haiki manipurda laidiba hospital singda hojik I leitabagi awaba thengnariba asi kokhanana ba hotnabada miyamna sumateng pangbiyu amadi lakadoriba ningthokaba numit asida rims ki blood bank ka khutsamnaduna blood donation came ama pangthoklagani masida miyamna sumateng pangbiyu hainasu bimola fongdoki एकोइगी होजी मणिपुरदा तेंगी ना यामना पाक्सना नारकपा मी मैम से मचिंग हिकलकपा सिदा मचिगी अनावसे रेक तोर पसिदेजा कोइगी ब्लड ट्रांसफ्यूजन आइवेदी प्लेटेची यामना मधु मागी लाइफ टू सेव तो नबा दरकार बर पसिना अमरोम दना कोइगी हॉस्पिटल ब्लड बैंक सिंग सिलेज मधुगी डिमांड रुपी वासे अवाब थिंगपा जिंगो मैम सी एकोइसु कोइगी जुडिशियल फर्टिलिटी दगी जुडिशियल ऑफिसर सिंह जज सिंह कोइगी एडवोकेट सिंह मुंबई की निर्जारी हाइना मिंथोनबा म्यूजिकल ग्रुप अमना ngase hojik lamdam asida thokliba irang asida lanjenaduna langol type 3 da hangliba relief camp da changjafam loduna leidiba mioi singda ingtham thagi firol athaba sing mating pangkhre mating pangkhiba aduda nirjari group ke founder jharna devi amadi 𝐍𝐄𝐲 ki mari mata amadi mamanaba singi khuthangda relief camp asida khuchinnaki tengbang aduda saruk yakhiba nirjari group asigi relatives marnajit na fongdorakpada ningtham thana changakpada इरोइनना रिलीफ कैंप ता चंगदफम लौदना लैरिबा मियोइ सिंगना फिरोल अथाबा वाटपना मरम ओइदुना खुदोंचादब कया अमा मयोकनरी मासिदा निर्जारी ग्रुप ना तेंगबांगबा असिदा महाक्सु सरुक याबा फंगजबा हरावबा पुई लोइनना मखा तानासु रिलीफ कैंप सिंगदा चतुना तेंगबांग पोलम कयासु खुचिनकिनी हाइखे नकलमरमदा रिलीफ कैंप अदुदा लैरिबा इनमेट सिंगी माइकैदगिसु निर्जारी ग्रुप पुथकतवा फोंदोरकली कोई म्यूजिकल की ग्रुप अमन रेसिदा कोई मणिपुर की कोई बा इराम मैम की मीटिंग इन कोई फ्रेंड सर्कल मैम ना माय कोवा करी साइड में हम मटिंग पाबे पदगी वेना फाइनेंशियली की मणिपुर मटिंग पाबे लगा अपने यार सिंजर लगा मसी की सही यावगे होने में हमने We are staying in Langko Relief Camp and we just want to say thank you so much to Newtv Mumbai for helping us out in this time of distress. Thank you so much. Howzik aten me break amalo minase.
years of trusted diagnostic service. Babina Diagnostics. Manipur ki Chief Minister na Chayol amada tawkiba thabak thorom singbu khomjin jaduna North East Window na CM this week haine mingthon zaba program ama hauzaragani. Hariba program asi lakliba October ki tang kunithoi nongmaizing numiki nungtil pung taruk taba matamdagi hauzaragani. Lamdam asida leibiriba miyamna mityeng tabiyu amadi pungning thokot piyu haina nolokjari. Breaking matungda mayam bamu khana taram nokjari. Anal Furuki Maming Ladiba film producer Amadi director Oidiba Pearson Anal na Putokpa Anal feature film Dang Tiri Ngarang release Taukri Chandel District ki Modi Village the Pangtokpa film release Tawage Thoram Aduda Transport ki Deputy Secretary Ritung Anal PSED Chandel ki Assistant Engineer RI Ngamring Health Department Chandel ki District Program Officer JS Premi Amadi MS RLM Chandel ki Block Manager Jakin Langhu Yauna Anal Furuki Luchingba Amadi Miyoy Kana Saruk Yaki Anal Furuki Maming Laidaba actor Amadi actressing Oidiba ISP Rangtung NL Sangrina PY in Ring Amadi JS Alfaina Mapu Oiba role sing Lauduna Kumliba film asibu release Tawagi Mari Lainana film asigi producer Amadi director Oidiba SNG Pearson Analna release Toriba film asi Anal Furuki Oina Tarasuba film ni Anal Furuk asi apik pa Kanglup ama Oirabasu film industry ki lamda khumang yang na changsilakliba Kanglup amani aduba Furup asi apik pa Furup ama Oibana film ama puthokna ba hotna bada khudong cha da ba kaya mayoknari maramasna hiram masida lenga ki mari leina ba department na apikpa furup singi film industry asibu hingana ba meeting changbiu amadi release tori ba film asibu lamdam asigi miyamna meeting tabiduna anal furup ki film industry asibu hingana ba mateng pangbi ba ga loinana film asna piri ba kanar ba paujel asisu lobiu haiki akhoi ki film se anal film ge haredi hojik se tara suba film Ogni have say Kanjari, Aduga Quaki population the higher the question also Yamna Pikpa tribe Amani, Adu Shokoi film the Budi Hosik Sekan develop Tauriba stays the Laribani. January the Shokoi Tribal Film Festival, the Shokoi Anal film the overall Aquin Award say Laubuni best film, best director, screenplay so I have na a film Peral Thingbol Haikiba film do Lauki Bani. Handaksi the Coin the team si Pazana, same raga Tauna Yauna, Mayamgi Corporation, Aduga Quaki tribe the Mayamgi audience ki cooperation support na Aqui film se ngasi di complete oiraga release taw se phangjabani Lions Clubs of Imphal Chanura na senduna Dare to Dream High by Hiramda peace poster amasung public speaking contest ama ngrang Imphal West ke Hobam Marak Aise High School Hobam Marak ngangom lekai da pangthokre peace poster amadi public speaking contest asida saruk yabiduna mai pakna pangthokpada chawna mating pangkiba school asigi teaching amadi non teaching staff amasung mahairoi singbu Lions Club of Imphal Chanura gi president Lion Amita Laisram na thagatpa phongdorakle Haukiba Manipur da thokliba Kanglupi irang asigi chapchaba waroi sinama purakpa ngamdriba asigi yenglaga Jahe asigi oina Kakching da ningol chakauba Diwali pangthokpa leplagani loinana thokliba lan asida Kakching gi khunja sing masagi sinpham sing thadoklaga ayat nimidang khaidana mana ngamjaba mongda saruk yariba asigi yenglaga Kakching da marup tauba sendoi khomba amadi kai henba miyam degi selgi mating nibegi thabak sing su lepiu haina Kakching gi maira pai bisingna phongdorakli Hiramasiga mari lainana ngarang Kakching Fogsupa laikai da pangthokiba pangwi singa unaba amada Kakching gi maira paibi naurem ongbi kalpana kaubi amana phongdorakpada me ahum dagi hauna kuki singna hauduna chatharakli ba lana sigi chapchaba waroi silama ngasi fawbo loisinba ngamdri maroina lana sida maitei singi miyoi kya gi hakchang phangba ngamdana lairi masigi mathakta miyoi lising kya su masagi yum sing kuki singna mai thadoki badagi yum laitabadagi relief camp da lairi asumna lairi ba fiba masigi yenglaga Kakching da chahi asigi ningol chakauba Diwali yauna kumai sing leplagani loinana haujik thokliba lan asida Kakching gi khunja sing asisu mana hana toramba sinfam sing adu thadoklaga lan asida mana ngamjaba mongde yauri masina maram oiraga Kakching da senmitlon da achoba khudong chadaba ama mayoknari asiguma matam asida kanagumba kharana Kakching da sendoi khomba marup tauba amadi miyam degi ka henba sel gi mating ni ba yauri ba asi khudakta lepiu haike Asukluraba Imalabaki Tanham Asida Lamdam Asida Libiriba Kakching Asida Libiriba private banking microfinancing Lanai Sendoi Sabiriba Sing Punamakna Kakching Praja Punamak Isagi Togdang Hanjindri Gaiten Mapunghana Pamdri Dukal Hangnadri Isagi Sinta Mapunghana Painadri Asukluraba Tanham Asida Mayam Dagi Polum Puhan Biganu Mayam Dagi
maram chaba natraga chadabada tongan tongan ba lupsingdagi ahenba sen gi tengbang nirakliba maram chade ekoi praja mayamgi awaba yengbiraga asigumba se laibak thiba thogdok oina thon biganu haibasi kakching praja punamak ki mafamdagi haijari mangkhriba isa anigi masa phamdriba mathau mangam pangthoktribana maram oiraga kakchingda harau kumai diwali chakobana chingba pangthokcharoi haibasi su lauthokchari ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯅꯤ ꯑꯁꯤꯗ ꯃꯐꯝ ꯈꯔꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕꯅ ꯆꯔꯥꯡꯅꯕ ꯈꯔ ꯊꯣꯛꯂꯕꯁꯨ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯆꯨꯔꯥꯆꯥꯟꯄꯨꯔ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯜꯕꯨꯡ ꯚꯤꯂꯦꯖꯇꯒꯤ SMG ꯀꯔꯕꯥꯏꯟ ꯑꯃ 9mm pistol ama punna khulai ani hand grenade IC62 ani country made bomb ahum punna pokhai ba yaba explosive manga amasung pompi ama fagat le haire loinana national highway 37 amasung national highway 2 da nomada tangdraba yadraba potlam sing puthorakpa gari chamaga humpu amadi chaniga khunmari akanba security ge check-in tharanga loinana irang tholakpa yaba mafam singda security thamduna gari sing apan ba yaudana chathanaba hotnari haire Manipur ki ching amasung tamgi tongan ba district singda checkpoint samaga kuntrani toy sem kibaga loinana state asigi tongan ba district ta thokiba thodok singda chenaba mioi lising amaga chamapon humphuni thoi rom police na detain tawduna amadi miyamna lana sandorliba video sing asibu thaza bidana ba amadi lot tawkiba khulai sing police ta sinabina ba appeal tawrakli May ahumdagi chain cookie narco terrorist singa tongan ba separate administration amagidamak maitai community bo minung siyaudana hat patuppa yumai thaba amasung lanthum manghan takhan bagi lan tha taruk pharakadoraba asifau chathaduna lakli hojik phauba handri haina kanglaipa progressive farmers association KAFE na fongdorakli KAFE ge president Lashram Syam Kuman na fongdorakpa cherolamana hai chain cookie narco terrorist singi phatraba lichat asina ngasidi sura nomlaga hingjariba lawmi sinmi mayamgi sel thumgi fibam asuki matik sokchin khrei chingkhong singya ga tainaba khun singda amuka hena fibam soksen bagam tawri lamdam asigi ngamkhai kannaba lan sungakli aduga chara hendana basu lan thengari fibam asida asum chathaduna lairagadi aikogi senmitlon asi fukat pangamdana laikha taragani hojikti miyamna lan mai paknaba hona baga loinana senmitlon fagatnaba khongpham amasung Kanglon su thirasi hairakli cherolasina hai langi matamda lanmi oigani atai matamdana kanna su nongani ngasigi oidiba socio political system asina miyamgi work culture manghan bedi jumloi work culture yaudana khunai ama chokhatpa oithokte maramaduna lambi thingba economic blockade amasung kaithel thingbagi hainibi thadoklasi haire hojik laurok pantha oirakle lawlok pa hek loibaga ravi season ga chanaba mahai marong pak sana thausi thausilasi mai paknaba mafam Khungang Kuding BLF Village Level Federation Kanglup Semduna Thaupanglasi Thausil asi mai pakna ba hona bada mafam khungang adugi leiriba miyamgi mihusingna amasung intellectual person khudingmak na thodang lofam thoi Manipur lenga ke agriculture amasung allied sector ke department khudingmak na suri nomli ba lomi sing miyamgi paikhatliba thausil thorang khudingmak yamna transparent oina paikhatpa amasung miyambu khangan ba mathau tai hairakle Lai Harauba and Village Development Authority na Chanam Sandro Khulgi Class 10 amasung 12 ta First amadi Second Division da exam pass taruklaba Mahiroi Singh da anirak subo oina Meritorious Award yanthokhrei loinana Class 6 amasung 7 da tamliba Mahiroi Singh gi oiba quiz competition thauram ama sinduna competition aduda makok mathang takraba Mahiroi Singh da manamatum yanthoki haire NSS Judy College ngasi ayuk National Service Scheme NSS Unit Jidibam Amadi Internal Quality Assurance Cell IQAC Judy College na senduna October Amadigi Kuntramatoi Phauba Pangthokadoriba Fit India Swasthata Freedom Run 4.0 ge thorum pangthokrei Judy College ke principal Dr. 𝐅𝐾 College tagi lamtharaktuna Jidibam Irabot Statue Phauba lamjen chenki amadi Irabot ki mitam mamangda Mahiroi Singh na punna hakchang phana thamnaba hotnagani haina wasak lauki Fitness Kamari Lainana NSS Jidibam Unit ki Program Officer Dr. Okram Radesh Yamna Hai Masamau Fana Laiduna Afaba Amasung Jinjang Kaizang Daba Kunai Ama Oinaba Pandamda Lamjel Assistant Bani Amadi Manipurda Hanagum Tangdu Laitaba Hanjilakpa Lamdam Ama Ominasi Haina Fongdoki
ngasi Fit India Freedom Run asi 𝐍𝐶𝐿 NSS unit amadi Internet Quality Assurance Sales 𝐍𝐶𝐿 gi oza sing sadra sing punna oi 𝐍𝐶𝐿 gi principal oza Dr. 𝐅𝐾𝐍𝐶 bina 𝐍𝐶𝐿 gate gi lam tharakpani haiba lamjel asi koi 𝐍𝐵AM bangpura da leiba irabot stishu manak yaure matungda mairoi sing punna sang phana leisi haidana wasalor matung apaba samaj ama punai ma nang kaijang daba apaba India ama CMC haiba pandam dalam jela si selapani chagu phana leiduna ana gumna tambu leidaba yamna ingna signa sati leiba manipur ma domina si haiba ki pandam da si dalam jela si selapani aroi beda maroi be pawmu khana pijare Imphal West District ki manung chanba sangai thel makha lekai gi lokol da lomi singal loyai be gi thabak chathabada police amadi Assam Rifles ki apun batim na ngak sen kre Mr. International 2022 Lukanan 𝐂𝐀𝐍𝐶 na Philippines ta malem gi miyam da narco terrorist sing na Manipur da piri ba chaitheng gi matang da khangan kre Mahairoi ani gi ase wahakchang November 5 fawbagi manungda Manipur lengak amadi security force sing na piba ngamdrabadi miyamna ase wahakchang thibagi akan bakhongjang changsilagani haina lukmai seluk na haikre amadi Thobal da police commemoration day pangthokre masagi mathau pangthokpada laikhidraba police personnel singda laikatuna ikai khumnaba utkre Hojik nungthil gi oina notice window na sadok jaba Manipuri paw matang ase loijare makha tarakpa updates kidamak miyamna notice window bu meeting ta duna lebiu amuka swanna kurumjare